यामना लाइबक थीब थौदोक अमदा गोल्डन वैली एकेडमी स्कूल के छात्र पुबा स्कूल बैन अमगा एस्टार अमगा ngarang kaibida thengjinabada बैन ड्राइवर लैखिद्रे छात्र खरा अस्वाप नंख्रे हाइदि ngarang viral oirakhiba Kuki singi पेज सिंग थागनरपा फ्री मूवमेंट एट योर ओन रिस्क हाइना थाबा Kuki na bus da sek topu ki footage adu ukhrul dagi imphal thokpa lambi sina kai thai village da thokpa ne haidi mafam adu da Kuki militant singi camp kauba designated camp amusu lai haidi nakalam romdana passenger amana photo namlu badagi Kuki militant sing aduna bus adu kham khibani loinana phone adu seize tawki haina report tawnarakle asigumba thawdo ase ngasi khaktana te yamna toina thoi government am yeng sangbiyo haina so social media sing da thaganarakle Nepal the generation Z revolution houkhre mahiroi kya yauna misam kya government ki force ka mukna bada sire senja thumjan harba Nepal government bu lebak miyam na social media da chaina rak podagi sauraba government na Nepal ki lebak miyam bu makhal amatagi social media sejina ba yaro haiduna thingjin khibagi mayapta leba amagi miyam na fundamental human rights ama oiriba digital rights mat ba yaro haiduna mahiroi amadi masing thingamdraba naha kya na corruption na harba lenga asibu intu na ba iho asil lakibani haina dokle nakalam da Nepal ki irang kansilak pagaloina laikhidaba mioi tara taruk sure hare parliament su mai thakre hare liangmai miyam na sing da puthokpa pothok sing tampak ki miyam da phanghan ga dawre mana ma sing yauna liangmai miyam na sing da puthokpa pothok sing tampak ki miyam da phanghan na ba liangmai imphal market committee semba ga loina na laklibu sai tara taruk ki ayuk ta gi hauna committee sin senduna tera idol club ki campus da liangmai phrup ki iche sing na sing da phangba pothok sing ga loina na kaithel karak lagani haidi ngarang Manipur press club ki thangjing hall da pangthokkiba paw gi mifam amada committee si convener nongthombam sana zawban hai liangmai haibu phurup asilam damasigi yelhomi phurup amani phurup asigi oiba kaithelama imphal da thambina bakanna hairakpadagi imphal da laidiba civil society singa punduna mioi mapan na saba liangmai imphal market committee ama semkhi committee sina athuba da matamda aikhoi ga tana thanaba yadraba phurup asigi silnaw singa sina singda puthokpa polam sing imphal gi mafam amada phamduna yonaba hairakpa sigi yengduna liangmai kangluk ki mioi singa tampaki seso singa punduna mifam mari mangarak phamina raba matung aroiba mifam ama imphal hotel da phamduna committee asi semkhibane loinana committee asi sembagi maroiba pantam de semetlon gi lamda emotional integrity am sagatna bahona bada liangmai phurpi sesal singna imphal da market karaktuna tampakta leriba mioi singa pundana nuksi sanana pot yonba laiba tawduna ama toina nuksina bagi saktam adu lakna bahona bane market asi thasi gi tara taru ki ayukta gi hauduna committee asi sembagi thorunga loinana kaithel phamba hauragane maramaduna lamdam asida laiba miyamna haiba numit asida lakpiduna adom adongdi apamba polam sing laiba lakpiu haina apel tarukle Kom phurup ki nat ki phijol bu semdok semjen tawduna atoba phurup singna makhoi ki nat ki dress oina uhanna bahona ba yaro hana Kom tribe organization bele O.Ibobi gi executive member azoi Kom na phongdokre sangai progda leba Kom lekai da ngarang pangthok ki ba paw gi mifam amada azoi Kom na mathak ki wafam ase phongdok loduna hai tongan ba phurup singi masa gi nat ki ba phijol sing lejari amadi phijol sing adu gi nung gi oiba artha ki asu leiribane Kom gi nat ki phijol sing community amana sepa tarabasu mafam matam sana Sizinabio, Maroiba Matamda, Sizinaduna Kom Yamna Luna, Tamzaba, Pijolbo, Atopa community na, Semdok Laga Makoigini Hana claim Hector Tauba, Simak Yamna Labak Tibane, Paugimi Pamaduka Marilena Kom, Pijol singing Matarda, O.Ibobi, Makadegi, Yamna Madik Sumna Kangaladuna, Kom Yelhomi Puruki, Maroiba P. Makasik, Mayek Singalay, P. Singasiki Manunda, Songnu, Komna, Liden, Mayekagi Lauduna Sakiba P. Pasepon nupagi phi asi yamna maru oiba phijol ne phi asi sadrigi mamangda sungnuna pakhang bada hana thawni jahau tabadagi mamet urakta phi adubu saba loisinba ngamdabadagi saitinai komna lai pakhang babu ningthina thawni dunu saba loisinke asumna sakhiba phi si yamna luba matik mayai chenba phi ne phi asi ture lalaga puba yade jagoi sabada setpa yade phi asi de machin chatpa ahal singna siba matamda phi asi ilhanduna poloibada sijinarame jagoi isai amasung kumhaida sijinabagi damak phi asi dagi mayai khara lauraga pasepon amate nupagi mayai thok
थोप फी हाइब फी असि साखी अमसुंग मसिना पासेपोन गी महत जगोई इसे अमसुंग हराव कुमै द सिजनै नुपी गी सु फी असि दगी मये अमा अमुक लौरगा साखी हाइब वारी लै हाइना सु फोंदोखि अजर कोमना मखा तारदुना कुमजा 1953 अद्वाइदा इमा ngakho kim kong kobi nupi amana kangla tongduda orphan home ama hanglami harbo orphan home asida thadau nepali amasu atopa phorukki nupi masa kya lerami home da laikhibi nupi masa singa duda ima ngakhomi komna paseponga khamlang haiba phi asi saba tambike asumna kom phurukki maroiba phi mai asi kuki thadau singna saba haikiduna paksa na makoina saduna sijinaba haukibani adu phi gi mayek singda semdok sadoklaga makoi gini haina claim taropasi laibak thibani kom phurukki leriba phijol singasi kannaba honabada miyamna sumuteng pangbiyo haba wafam thamlakhi consumer singda LPG changlaina phanghandaba gas agency singki mathakta lengak na yengsenba houkhre consumer singda LPG changlaina phanghandaba gas agency sing action lokanaba lengak ki mari lenaba official singna gas agency singda hakthengnana satuna yengsenba houkhre ngarang CAFNPD gi secretary miyeng makhada department asigi official team amana Imphal East ki sangakpom koithelda leiba MS Manipur gas service da hakthengnana satuna mari lenaba se changsing yengsenba ga loinana haukiba tha kharada LPG sing consumer sing the yenthoklam da bathengna badagi akan warning tawkhre khongsara du mari leinana CAFNPD gi OST haubam bobin hai consumer sing the LPG matam chana phangdre haiba wakal lakpudagi agency sing asida drive chathaduna yengsinbagi khongsara silokhalapuni masi makhatana ate agency sing da su chathakhigani ngarang MS Manipur gas agency gi oina kupna yengsinba matamda IOC dagi agency asigi oina me thadagi August tha phawbuda lot homphumanga punna phangkhre adubu me thagi consumer singi LPG suna pithoklum da batheknare consumer kharagi di June amadi July tha phawbu pithoklum su yauri asiguma system nai da thong khara agency asida chathaba thengnabadagi ahan bagi oina warning tawkhre thamagi matungda agency asida amu khana yengsinba lakhigani matam adu da su chathariba thong asi makhatana satharam labade agency asigi mathakta lokhotpam thokpa action lokhotkani haikhe mahana makhata arduna yum da LPG deliver tawriba gas agency singi gari singda agency gi maming mayek sengna igadabani mathangi sayoldagi hiram asidadu yengsenba hauragani loinana consumer singna IOC na piba LPG hosbar regulator amadi stop na singba sijinabiyo agency singi khothangda system da entry tawduna polam singa si leiraga sijinaba tarabadi mahawlang pok thorakpada lupa lakh ani dagina taruk phawba insurance phangbogi khudong saba lei haina subobi na makhata khe हानगी DGP ना मणिपुर के अतई लंबी सु हांगदोकनब सेंटर की मियेंग सिंखरे मणिपुर के हानगी DGP ओरंब युमनाम जोय कुमार सिंह ना सेंट्रल गवर्नमेंट लोखलक्रिबा अहोबा खोंगथांग नेशनल हाईवे नंबर 2 इम्फाल दिमापुर रोड हांगदोकहनबा असिदा सपोर्ट तौबगा लोइनाना मणिपुर के अतई लाइफलाइन ओरबा नेशनल हाईवे 37 अमसुंग नेशनल हाईवे 102 इम्फाल मोरे लंबीदा पोट पुथोक पुसिन तौबा अमदि चथोक चथन तौबा याहानबियो हाना गवर्नमेंट का मरी लेनब सिंगे पुनिंग सिंगसिलकले महांगना हाई मणिपुर से लैंडलॉक स्टेट ओइबना मरम ओइरगा हाइरिबा लाइफलाइन सिंग असिदा तांगजादुना लैरिबने अदुगा स्टेट असिगी मियाम असि मपाल लम चटपा मतमदा इरांग असिना मरम ओइरगा नोंथकी लंबिदा चटबा यादबदगी चटपा असिदा यामना खुदोंग चादबा मायोकनारे मरम अदुना मणिपुर गी लाइफलाइन ओइरिबा लंबी सिंग असिदा पोट पुथोक पुसिन तौबा अमदि मी चथोक पुसिन तौबगी अयाबा सिंग सुपिहनबा चुंगनी हाइके महाना मखा तारदुना हाई हौजक नेशनल हाईवे नंबर 2 इम्फाल दिमापुर लंबी नौना हांगदोक्तुना पोट पुथोक पुसिन तौबा अमदि मी चथोकसिन तौबा याहलेबा सिदनतना नेशनल हाईवे नंबर 37 इम्फाल जिरिबाम लंबी अमसुंग 102 इम्फाल मोरे लंबीदा सेक्रेटरी की अहेनब डिप्लॉय तौदुना चथोक ससिनदा आपनब पिहंदनब सुलेंगा असिन होनगदबनि हाइरे अमरोमदा हानगी चीफ मिनिस्टर एन बिरेन सिंहना पालंबा बीजेपी लेंगा असी सस्पेंडेड एनिमेशन थमदुना सेंट्रल गवर्नमेंट प्रेसिडेंट रूल थमखिबदगी मणिपुर के सेक्रेटरी के मरी लेनबा लॉ एंड ऑर्डर सिंह था खरसदा उबो फंगले अदुगा कांगलुप अनिगी मरक्ता लेनरंबा टेंशन सिंहसु हंथरकपगुम तौरे चैरक असिदा सेंटर अमसुंग स्टेट गवर्नमेंट इरांग नंबरम ओइदुना मयुम मकई लेत्रबा IDP सिंहबु मसा मसा के मयुमदा हलनबा यानबा अमदे मयुम मकई साबिदुना हानगी फिबमदा हंजलहनबा तारगदि मैतै अमसुंग कुकी जो कम्युनिटी अनिगी मरक्ता नुंगाइनदबा लेरिबासि reconciliation तौदुना सोइदरा तुंग कोइना शांति पुरकपा ngamgani हाइबगी थाजबा लै हाइना फोंदोखे
Governor BJP MLA Singh Thaupu Singh Unakibadu Raj Baban gi Magun Manghanbane Raj Baban asi BJP gi office nate haina O.Ibobi na phongdokre Thasigi tareta Manipur gi Governor Ajay Kumar Balana BJP State President yauna MLA Singh amadi Thaupu Singa Raj Baban da Unakibadu Raj Baban gi Magun Manghanbane amade Raj Baban asi BJP gi office nate haina Manipur gi hana gi Chief Minister O.Ibobi na maral sirakle ngarang Imphal gi Babupara da leiba hana gi Chief Minister asi quarter da pangthokiba paw gi mifam O.Ibobi na makata ke bada thasigi tarahundoi da lakani hairaba India ki Prime Minister Narendra Modi gi Manipur khongchar asigi mangoina na Imphal gi Kangla da mi yamna tilhannaba crowd management gi manba thawong ama pangthokpagi mami ama tari meeting adu da Congress Party yawning bagi wafam nate India gi Prime Minister lakpu matamda Manipur gi irang asigi long term solution ama porake hairabadi meeting adu da political party gi loina mak yawgadabane mi masing yamna tilhanbagi meeting oirabadi meeting adu laibak thibani haike O.Ibobi na makha takibada chahi ani makhairom suraba Manipur gi irang asi matamdu gi center government na matam chana ek tawkidaba amade State government mathau tahodabadagi ngasi phawba irang asi leiribani amaromda matam amada naga kuki paite amadi maitai pangal asigi marta thokiba irang aduda matamduda pankeba Congress ki Prime Minister lakhide haina BJP na marase dibasida Ibobi na phongdokibada matam aduda thokiba irang adude kanglok anigi marta yamna tamthina nusina khidabadi rate irang adu hek thopaga nomani gi manungda loina sob tawki amade maralaiba sing adu amamamta oina thidokhe amaromda 2023 May 3 dagi thoklaba irang asigi hek nonganba tang marida neutral ni haidru mapalam dagi security advisor hapkibadu matamdugi lenga asina irang asi thorakani hana khangbra natraga irang asi thawoina plan taroga thokhan khebra haina su hana gi Chief Minister asina maral sirakle